ngasi numida wairam phong hiba tuan ba Manipuri si phong singdigi amasum thokiba thagdo thok singdigi maru oibe I pausing khonga saraga Manipur top channel gi mekedigi memna thamjigi anbada mauna ama angang unabada sibigi wahauda imung manungi miyamna Ashiba Hakchang lauroi haina CIC da thamjin kreba paw mufungli Miron minupi ama angang unaraba matung laikhidabadigi doctor na sikshindabadigi sibani haina irang haurakpaga loinana Ashiba Hakchang angang unariba CIC hospital da thamjinkre angang unabada laikhidraba mauna adugi maming maibam Monica sai kungamari mapuroiba Suresh kawi iram sipai lairak asangba awang laikai dagini haidi thaudo asigi matangna press na phangba pawda laikhidrabi Monica Mironduna masa nungairaktabadagi ngarang numidang pung taruk rom tabada CIC wangoi da pukhatkibane CIC aduda Monica gi phibam Lousilaglabasu mafam aduda leiriba nursing na thawa sakidi matungda numidang pung nipalum tabada labor room da pusinduna doctor yauduna male nurse amana anga unaki Madugi matungda angang adugi mamagi phibam hangbada karisu tawdi haina khumkhibaga loinana ahing nungai pung 12 minute taraga manga rom tabada masayamna soksile Imphal gi hospital amada punaba khangalakpadagi Rims hospital purakpada doctor na sina purakli haina phungdokhibane laikhidraba Monica gi imung manu amadi maki mapuroibanadi misi esi doctor na section dabadagi sibane makhoina ngamnaroi herakpadagi Imphal da punaba khangalakpani Misi si yaning de haibaga loinana Monica gi Ashiba Hakchang CIC wangoi da thamjinbaga loinana senaba doctor sing matik chawa serak pidriba phawa Ashiba Hakchang lokhiroi haina su phungdorakli mafam aduda ahenba policing laktuna irang adu control tawkhre hairi henasu pawsna phungdorakli atop pawmana Mathou ningthina tawba ngamdraba home minister gi SARS atop minister amada sinabiyu hangkhan paw Janata Dal United Manipur gi President Hangthan Pau Tai Khunna Haikre Jirangrong Baudi gi Hani gi President Athuan Abonmai bu Fadana Pukhraga Halam ki ba thaudo se akan mamong na kandem tawi loinana Mathou ningthi jana tawba ngamdraba home gi in charge puriba Chief Minister N Beren Miam gi interest mahna pariba pham adu atopa thabak tawba ngamgadaba minister amada sinabiyu Wapam masing asi nungtil new second leba party asi ki office ta pawmi singa unabada magna phongdokhibane mahakna makha taraduna Tamenglong headquarter the minister yawi state function amada state police amadi central armed police force kayana lairiba mafam amadagi mi amabu namduna pharaga pokhiba matamaduda miambu ngak siengani haiduna lairiba security force singduna yengduna leiba habisi leibak thibane state police laibigi athra thoktre Anawanawa security force mayamama lauribadu kadaida sejinagadoribano athuba matamna Chief Minister na khwaidigi thajaba minister amada magna pariba hongi phamado pahelo madu oirabadi prajagi interest ngana satli haibatu logani prajagi kananaba thabak tobiyu haina su phongdokhi haina pausna supalli Makhasa tharakpoina ngasi Manipur gi COVID-19 update mayamda thamjage haukiba pung kunga mari asida state asida punamiyoi saniga tara nauna COVID-19 positive oiba thengnarakre aduga ngasi state si goiba positivity rate si 7.1% lairi aduga apun boina ngasi COVID-19 test tokiba miyoi masing si state asida lising aniga samapan go humdrani aduga miyoi ahumna COVID-19 positive oiba laikhidre haina report tawri ngasi Manipur COVID-19 positive oirakraba miyoi saniga tarasi Bisnupurdagi taraga manga Sandel dagi mari Susampurdagi mapan Imphal East dagi nifuga mathoi Imphal West dagi samaga mari Kaksing dagi ama Kamjong dagi taraga manga Senapati dagi ama Tengnopal dagi ani Thawbal dagi taret ukul dagi taraga mathoi ni punamiyoi saniga tara nauna COVID-19 positive oi hain report tawrakhibani hairiba pungpham asida miyoi ahum COVID-19 laikhidraba miyoi singsi Imphal East dagi miyoi ama Imphal West dagi miyoi ama ukul dagi miyoi ama punamiyoi ahum laikhidabane hainasu COVID-19 updates na report tawri atopa pawamana JAC ki kangbuga Chief Minister ga unaduna wari sanakre Athuan Abonmai gi mihat NIA da sinaduna thijin hangani Chief Minister NSN IMNI singnabasingna phaduna pukhraga tamthiba miyata halamduna hondoklam khiba Athuan Abonmai mihat kamari leinana CM khiba JAC against the brutal murder of Athuan Abonmai ga ngasi ayuk Chief Minister gi secretariat Chief Minister ga unaduna wari sanakre
Wari sanabadura JAC gi thaupubusin laikhidraba Athuan Abonmai gi imungi miyoising loinana Manipur Police gi Senior Police Officer kaya su sarugaki. Wari sanabadura Chief Minister gi maikaidigi Athuan Abonmai hatkibigi asengba langla langjin khangba ngamnaba case asi NIA da sinanaba laingakna thabak lokhatle haina phungdoki. Laingak ki maikaidigi mihat aduda senaba miyoising athuba matamda faduna ain yoeba sairak pibinaba lokhatpa yaba thabak lokhatkani so haiki. Loinana Chief Minister gi maikaidigi JAC amasum laikhidrabagi imung manungi miyoisinggi maphamda thamkhibadi laikhidrabagi imungde ex gratia matik chana piba NIA da mihat asiga mari lainana thijinanaba sinnaba haiba wafamsing adu thabak oina pangthoknaba hotnagani haibasu phungdokhi haidi. Wari sanabaduda laikhidraba Athuan Abonmai gi Ashiba Hakchang Hayeng lauksinduna aroiba Mathou Mangam pangthokani haina JAC na phungdokre. Loinana JAC na mihat asiga mari lainana Manipur laingakta thamkiba demand mari thabak oina pangthoktabadagi makhatana khongjang changsingani haina lauthokibadu makhatana khongjang changsilagani haina JAC gi maikaidigi paumisingda phongdokre. Changsingadoriba khongjang gi saruk ama oina National Highway anida pung 49 gi shutdown sathaba masigi matungna pung 49 gi Manipur pumba shutdown gi khongjang changsinba loinana wakat mifamna singba pangthokani haina JAC na paumisingda phongdokhi. JAC gi convener Mazabungna Chief Minister gi mafamna thamkhibadi Athuan Abonmai misi gi matangna Manipur laingakna Manipur Police gi IGP Intelligence na Chairman oiduna inquiry sathagani haibadu thajade. Case asigi NIA da sinaduna thigat halo Abonmai mihat ka mari lainana JAC na Manipur gi laingaki Chief Minister amasum Union Home Minister da point manga yawa memorandum ama pisin kibadu thabak oina pangthokpa yu haibasini haina pausina makhatana su report tawri. Atopa pau amana Irabot ki thoramda shutdown akaiba pidana ba appeal torakli. September 13 asi lamyan ba jananeta hizam Irabot ki samga kunga manga suba mapok numit asi Manipur da natana Assam, Tripura amadi Bangladesh na singbada pak sana thoram pangthoknagadari. Adubu Athuan Abonmai halambagi mayokta sangshiliba khongjangi saruk ama oina September 13 da total shutdown sathagani laukthokpa asi mapok numit ki thoram Siluba punamakta akaiba soidana lairagani. Maramaduna JAC against the brutal murder of Athuan Abonmai gi thapuroi punamakna Irabot ki thoram palan tauba amadi yauba laksari basingna apanba pibidana Irabot Celebration Committee Manipur gi maikaidigi appeal taurakli. Committee asina press da thadorakpa sirol asina hairibadi JAC na sangshiliba khongjang ayamada Celebration Committee amadi Communist Party of India loinana Manipur gi miyamna sawali CPI nasu mihar asi yaningde haiduna Manipur lengaki home gi asoy punamak panduna amadi khudakta miyat pa book tawnaba taksinduna lakli so haidi serol asina hai laikhidraba Athuan Manipur ngamkhai gi damak kana hotnaramba misakni maki misi asimak Manipur bu tekta kaidana thamgadabani haiba maki phirep adugi damak miyat pa singaduna khut thakibani thajai matang asida lamyan bi Irabot ki punsigi ayam saruk Manipur ngamkhai gi damak kathoklambi damak ngasi phawbo Manipur da leidiba miyam amadi Assam Bangladesh ki miyamna sonari bani. September 13 asi state holiday oina suti thari lainga khaktana tana mipung khudimak political parties sing voluntary organizations sing amadi laikai khul khudingmak mapok palan tawbada JAC na komthok piu haina committee gi maikaidigi so appeal torakli. Atopa paukra nam Kiamgai High Madras da headmaster natragana headmistress leitre organization Kanglaipak Minority Welfare Organization Manipur gi thaumisingna Imphal East ki Kairau Kendra gi manungsana Kiamgai da leiba Kiamgai High Madras da headmaster natragana headmistress loinana headmaster in charge lairamdaba thengnarubada angakwa phawi. Kiamgai High Madras sida oja khara thamlaga government school sing haibada ikaiba phawningai oi haina KMWO General Secretary Muhammad Khana Press da thadorokpa sterol amana su phongdorakli. Amaramdana Sekmai Kendragi naha oidibi lukrabi singi widow pension yen thoklagani MLA dingo. Sekmai Kendra da leidiba nauna mapuroiba kaina krabi lukrabi singda Kendra sigi oidiba Haikam dingona
lanai sel puthokuna widow pension sing yenthoklegani haina phongdokre haina su pausina makha tana phongdorakli haujikta phangjaba maruiba report masang gatang tentakna thamjaramge Manipur Home Department na Ministry of Home Affairs the iduna Athuan Abonmai gi murder case National Investigation Agency da hand over taunaba request tokre have a pawmasu report fangli eduga hauji koina di pawsi matang sa lusinjarage pathoksa gi brasoi ki balan ki biyawr simyam ngak pigini matam gi maru ebi i pawsing mayam da leptana update pijarake haina su channel sigi mekedi gi thamjari and thank you.